Abonmai mihatta chennabani haiba mioi ani police na phagale Tamenglong da operation chathabada IM gi phiral amadi che changkaya security na recover tawba ngamkhre Zeliangrong body Assam Manipur amadi Nagaland gi hanna president oiramba Athuwan Abonmai bu nungmina kaptuna hatpada chennabani haina thajaba mioi ani phagat pangamle hairi Paraba mioi ani adu ngasi CJM Imphal West ki court ta puthoklaba matungda numit mapani police custody da court na remand pikre hairi ngasi phagalaba mioi ani adudi Ponthalung Pamai chahina ni phutare apokpa langai panmai Konthaujam maning tribal colony dagini mahakaloina na pharaba mioi aduna Lalcha Pau Bosco Golmai chahina ni phunipan apokpa laikhidraba ngangsai sinpu kawi Langol Laimanai dagini mioi ani asidagi Athuwan Abonmai mihatta sizinabani haina singnaba nungthang amadi yotpakna singba khulai kaya marom recover tawbu ngamle hairi CJM Tamenglong na suti da laikhiba maramna mipa ani asing asi CJM Imphal West ki court ta puthoklaga court na numit mapani police custody da remand lokthakre amaromda Abonmai hatpa mioi sing phanabagi dama hojik Tamenglong district headquarter da masing yamlaba security force thomjiduna tongan mafam kya da combing operation chathriba sigi manungsanna ngarang nimidang athengbada NSN IM gini haina singnaba phiral se sangna singba polam kya security kangbuna recover tawbu ngamle hairi PAO-CHE asina Tamenglong district headquarter tagi phangba paugi matung inadi ngarang ahing nongyai matung pung ahum dagi hauraga ngasi ayuk pung 8 makhai phauba Tamenglong district headquarter dagi kharom da leiba khul anida NSN IM gi kadar singi lotpham oiramgani haina singnaba tongan mafam anida security kangbuna thi humbagi thabak chathaki maduda IM gi kadar ni haina singnaba mioi kharadi amambagi khudongchaba logduna singi asukwa umangromda nanthokutuna senkre adubu makhoina leiramba mafamda makhata na thi humbagi thabak chathabada IM gi phiral amadi se sangkaya security force singna recover tawba ngamle haiba tari ADGP LO amadi IGP gi mieng makhada railway gi SP in charge oipatanatana special commando gi SP in charge puriba TH Krishnatombi amadi special commando gi OC Vivekanandana achaubu thodang logduna operation asi chathaki loinana amambagi khudong chaba logduna CNK hariba IM gi kadar oiramgani haina singnaba singadugi khongul lina basu makha na operation chathaki hairi hojik phawgi oinadi mipha mipungi paudi press na phangba ngamdri Atop pao mana Abonmai gi hakjang postmortem tawkhre nahan makhei rims ki miren sangda leirakhiba Athuwan Abonmai ki thawai yaudraba hakjang ngasi postmortem tawkhre adubu JSC na Manipur lenga ka thamkiba dabi sing thabak oina pangthok tabadagi asiba hakjang asi loshin khiroi hairi amaromda Manipur lenga na JSC na taliba dabi sing thabak oina pangthok tabadagi ngarang ahing nongjai dagi hauna national highway animakta pungni phuni pan gi ban khongjang chathakre ban gi khongjang asi hek loibaga September 18 gi ahing nongjai dagi horga Manipur pumba pungni phuni pan gi total shutdown makhatana sangsilagani haina JSC na lauthokre atopa pawmana Deputy CM J Kumar na BDF singda leibak irang hauna baton tawrakpa laibak thibani Haukiba September 13 Deputy Chief Minister Y Joy Kumar gi masagi kendra gi BDF member sing amadi all Manipur BDF welfare gi thomi singa punna hojek BDF singi RR sembagi matang da Deputy Secretary Home dagi DGP da views amadi comment pirak na bakawbagi matang da Deputy CM masa unaduna mateng pangmina wa haijabada positive response pirak pagi mahutta phajada ba wahi wata kya harakpada natana DGP da khurak ta phone tawduna BDF singi RR semba yaroi cabinet ta puthokpa yaroi karigumba puthokpa tarbasu mahakna yet haibadu laibak thibani haina Thawal District BDF Welfare Association gi Publicity Secretary K Bikram na press ta thorak pa serol amana hairi serol asina hai laibak ngakpada achaw thodang loriba Deputy CM amana phajada bo wahi wata kaya ngang sakpa aduna taklibadi Indian Constitution piba human rights pu Deputy CM na phong na khongau na re haibaduni Deputy CM gi wafam asi Thawal District BDF Welfare Association yamna lumna logdaba ngamde asumna minister ama oibagi haifam thokpa wahai gi wangmada wangang khibagi damak condemn tawi BDF member singna ingna sikna leiramba iramdam masida leibak irang hauna babaton torakpani haina logdaba ngamloi Deputy CM gi wafam adu handok taba tarabadi mafam matam naidana Central Committee na mahaki mathakta ihou sangsinaba laurakpa phirepta district singi BDF member singnasu sibaki dana songthorokani haina warep amata oina laure hairi loinana BDF singi RR sembagi matangda MLA minister kayana RR nauna amuk semgadawani haina DGP amadi CM da taksiliba sida minister amadi MLA kayana ayaba pirakhiba asigidamaktasu thagatpa phongdoroli atop pawmana Chief Minister na IMC gi Board of Administrator ama semduna corporator singbu mathau tawhandrabadi election boycott tawbugi khongjang sangsilakadauri
Saliba sehi sigi June tara manga da Impal Municipal Corporation gi councillor singi sehi manga gi thabak pubagi matam loisinkhre adubu COVID-19 license amaram oiduna election pangthokpa yadabadagi hojik IMC asi mamingtagi oiduna leibadagi mapung phana thabak pangthokpa ngamdre oriba phibam masida IMC gi thabak thoram sing mapung phana pangthokpa ngamnabagi damakta chief minister na achobu thodang logduna board of administrators ama semlaga IMC gi pangthokpam thokpa thabak sing adu mapung phana pangthokhan bana khwaidagi phaba oigani haina praja section kya gi maikedi press ta phongdoknarli PAO-CHE asina IMC gi matam loiduna pothaduna leiraba councillor kyaga unaduna wari sanaba matamda phongdorakhibadadi IMC gi election asi mathang sahi 2022 gi May phawgi manungda pangthokpa yabagi thajaba lei maduna matam sangna IMC gi mikhal pangthokthringe gi manung asida IMC asi mamingtagi oina leiba asidagi kannabagi damakta Manipur lenga ki lusingba chief minister na achobu thodang lawiduna board of administrators ama semlaga corporation asina tawpham thokpa mathau adu chapchana pangthokna bo honabiu haina phongdoki thabaktagi pothaduna leiraba hanagi BJP की काउंसिलर ओइरंबा कयाना मखाताना फोंदोरखिबददी बोर्ड ऑफ एडमिनिस्ट्रेटर्स अमा सेमदुना IMC की मथौ चपचाना पांथोकनबा होनबा हाइबसी IMC की थबक पुबगी मतम सुदुना पोथादुना लेरबा काउंसिलर सिंगी अपामनी करिगुंबा बोर्डना बोर्ड ऑफ एडमिनिस्ट्रेटर्स अमा सेमदुना IMC की मपुंग फाना थबक पांथोकनबा होनद्रबदी IMC की सही मंगागी मतम सुदुना थबकतगी पोथादुना लेरबा BJP की हानगी काउंसिलर सिंगना जनरल इलेक्शन फाउबा बॉयकॉट तौबगी खोंजंग चंगसिनबा सेम सारे हाइना फोंदोकी हौजिक IMC की काउंसिलर सिंगी मतम लोइख्रबा मतुंगदा महुत की डायरेक्टर सु IMC की एडमिनिस्ट्रेटर ओइना हापतुना थबक तौहलिबा असिना कांखोंग चाइबा हाइबदु ओइरे मपुंग फाना थबक पांथोकपा ngamdre मदुना बोर्ड ऑफ एडमिनिस्ट्रेटर्स सेमलबदी थबकतगी पोथादुना लेरबा काउंसिलर सिंगना अचौबा थौदांग लौदुना IMC गा मरि लेनबा थबक सिंग निंगथिना पांथोकपा ngamgani हाइबसी चीफ मिनिस्टर एन बीरेना खंगबिफम थोई लोइनाना IMC कन्नबा बोर्ड ऑफ एडमिनिस्ट्रेटर्स अमा सेमबियु हाइरी हाना BJP की काउंसिलर ओइना थबक पुरमलबा खरना मखाताना फोंदोरखिबददी हौजिक IMC की एडमिनिस्ट्रेटर ओइना महुत की डायरेक्टर ना थौ पुरिबा असि पुफम थोकते मतौ असुमना हौजिक मपुंग फाना मथौ पांथोकपा ngamdaduna leiriba IMC asi ningthina function tawnabagi damakta board of administrators ama sembinaba chief minister N Biren achobu thodang lawduna honabiu hौजिक IMC की ओरिबा फिबम असidi IMC की काउंसिलर सिंगना थबक पुबगी सही मंगा की मतमदु लोइदुना पोथाखिबनी IMC asi suspend tawduna thamba nate hairi